ꯅꯤ ꯔꯨꯝꯁꯦ ꯌꯦꯡꯉꯣ ꯀꯌꯥꯝ ꯂꯩꯔꯒꯦ ꯌꯦꯡꯉꯣ ꯑꯗꯩ ꯈꯣꯡꯁꯤꯁꯨ ꯍꯥꯏꯐꯦꯠ ꯁꯨꯃꯥꯏꯅꯒ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯤꯀꯣ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅꯒ ꯈꯣꯡꯒ ꯊꯥꯡꯒꯠꯂꯒ ꯁꯨꯃꯥꯏꯅ ꯐꯝꯕ ꯌꯥꯕ ꯒꯥꯔꯤ ꯍꯥꯏꯁꯦ. Hello everyone, welcome back to my channel Showroom Manipur. Asi ano video amaga loinana mayamda purga laksari koigi video si koi Kia Syros ki yamna top koigi magi practical loiba dum makalgi koigi gari ni habidugi matana hapet I share to jar ki mayamda ai my practical features indo sum jengminasi aduga magi price range starting kaya dagina kaya phawba leige habidugi matang so ai hapet mayamda samlamna kitang thamjarake ko yengminasi ko. ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯃꯁꯤ ꯑꯣꯟ ꯔꯣꯗꯇ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯔꯇꯤꯡꯁꯦ 10,93,662 ꯗꯒꯤ ꯍꯧꯔꯒ ꯒꯣꯁ ꯑꯞ ꯇꯨ ꯑꯩꯈꯣꯏꯒꯤ 20,34,054 ꯁꯨꯃꯥꯏꯅ ꯂꯩꯒꯅꯦꯕꯀꯣ. ꯑꯗ ꯄ꯭ꯔꯥꯏꯁ ꯔꯦꯟꯖꯁꯤ ꯑꯗꯨꯝ ꯁꯤꯒꯤ ꯄ꯭ꯔꯥꯏꯁ ꯔꯦꯟꯖꯁꯦ ꯑꯗꯨꯝ ꯌꯥꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ, ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯁꯕ 4 ꯃꯤꯇꯔꯒꯤ ꯑꯩꯈꯣꯏꯒꯤ SUV ꯑꯃꯒꯤ ꯔꯦꯟꯖꯇ ꯑꯗꯨꯝ ꯐꯪꯕ ꯒꯥꯔꯤ ꯑꯣꯏꯗꯣꯏꯅꯤꯀꯣ. ꯑꯗꯨꯅ ꯒꯥꯔꯤꯁꯦ ꯄ꯭ꯔꯥꯏꯁꯀ ꯑꯗꯨꯝ ꯌꯦꯡꯅꯕꯗ ꯃꯥꯏ ꯁꯤꯗ ꯄꯤꯔꯤꯕ ꯌꯥꯝꯅ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯣꯏꯕ ꯐꯤꯆꯔꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯒꯥꯔꯤꯁꯦ ꯄ꯭ꯔꯥꯏꯁꯁꯦ ꯑꯗꯨꯝ ꯌꯥꯏꯅ ꯈꯜꯂꯤꯀꯣ. ꯑꯗ ꯃꯌꯥꯝꯒꯤꯁꯨ ꯑꯗꯨꯝ ꯀꯣꯃꯦꯟꯗ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨꯀꯣ. ꯑꯗꯨꯒ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯑꯩ ꯏꯍꯥꯟ ꯍꯥꯟꯕꯗ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯁꯤꯒꯤ ꯁꯥꯏꯔꯣꯁꯁꯤꯒꯤ ꯑꯣꯏꯕ ꯃꯥꯒꯤ ꯌꯨꯅꯤꯛ ꯑꯣꯏꯕ ꯃꯥꯒꯤ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯣꯏꯕ ꯑꯗꯨꯝꯕ ꯐꯤꯆꯔꯁꯤꯡꯗꯣ ꯑꯩ ꯍꯥꯏꯖꯔꯛꯑꯒꯦꯀꯣ. ꯑꯗꯣ ꯁꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯃꯥꯒꯤ ꯂꯨꯛꯁꯦ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ, ꯌꯥꯝꯅ ꯌꯨꯅꯤꯛ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯗꯤꯖꯥꯏꯟ ꯑꯃ ꯑꯗꯨꯝ ꯑꯣꯏꯔꯦꯀꯣ. ꯑꯩ ꯌꯦꯡꯕꯗ ꯑꯗꯨꯝ ꯒꯥꯔꯤ ꯑꯇꯩꯒ ꯑꯩ ꯌꯦꯡꯕꯗ ꯁꯤꯗ ꯁꯨꯡꯃꯥꯟ ꯃꯥꯟꯅꯔꯣꯏꯕꯀꯣ. ꯑꯩ ꯌꯦꯡꯕꯗ ꯑꯗꯨꯝ ꯒꯥꯔꯤꯁꯦ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯕꯣꯛꯁꯤ ꯇꯥꯏꯞꯇ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯁꯦ ꯑꯗꯨꯝ ꯍꯦꯛ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯗ ꯊꯣꯛꯂꯛꯄ ꯀꯥꯟꯗ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯈꯔꯗꯤ ꯑꯗꯨꯝ ꯇꯣꯉꯥꯜꯂꯅꯤ ꯍꯥꯏꯇꯥꯔꯦ, ꯃꯤ ꯑꯗꯨꯝ ꯌꯦꯡꯅꯔꯅꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ. ꯁꯤꯒꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯂꯨꯛꯁ ꯑꯃ ꯑꯗꯨꯝ ꯂꯩꯔꯦꯀꯣ. ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯁꯦꯐꯇꯤꯔꯣꯝꯗ ꯌꯦꯡꯉꯛꯄ ꯀꯥꯟꯗꯁꯨ ꯃꯥꯁꯦ ꯚꯥꯔꯠ ꯑꯦꯟꯀꯦꯞꯇ ꯑꯩꯈꯣꯏꯒꯤ 5 ꯁ꯭ꯇꯥꯔ ꯔꯦꯇꯤꯡ ꯐꯪꯉꯕ ꯑꯗꯨꯝꯕ ꯒꯥꯔꯤꯁꯨ ꯑꯣꯏꯔꯦꯕꯀꯣ. ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯤꯁꯨ ꯑꯗꯥꯁ ꯂꯦꯚꯦꯜ 2ꯒꯤ ꯐꯤꯆꯔꯁꯨ ꯑꯗꯨꯝ ꯌꯥꯎꯔꯛꯑꯅꯦꯕꯀꯣ ꯃꯣꯏꯁꯦ. ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯦꯐꯇꯤꯔꯣꯝ ꯌꯦꯡꯕꯗ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯁꯦꯟꯁꯔꯁꯤ ꯌꯦꯡꯉꯣ 1 2 3 4 ꯁꯤꯗꯒꯤ ꯑꯗꯨꯝ ꯑꯩꯈꯣই ꯃꯣꯏꯁꯦ ꯁ꯭ꯇꯦꯟꯗꯔꯠꯇꯒꯤ ꯍꯧꯔꯒ ꯁꯤꯒꯤ ꯃꯥꯒꯤ ꯁꯦꯟꯁꯔꯁꯤ ꯃꯃꯥꯡ ꯑꯗꯩ ꯃꯅꯤꯡ ꯂꯣꯏ ꯌꯥꯎꯔꯛꯅꯦꯕꯀꯣ. ꯃꯅꯤꯡꯒꯤꯁꯨ ꯑꯩ ꯍꯥꯏꯐꯦꯠꯇꯪ ꯎꯟꯆꯔꯛꯀꯦꯕꯀꯣ. ꯁꯦꯟꯁꯔꯁꯤꯀꯣ. ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯒꯤ ꯂꯨꯛꯁꯤꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ. ꯃꯅꯤꯡꯒꯤ ꯂꯨꯛꯁꯦ ꯑꯩꯈꯣꯏ ꯇꯣꯉꯥꯟꯕ ꯑꯗꯨꯝ ꯇꯣꯉꯥꯜꯂꯦ ꯍꯥꯏꯕ ꯇꯥꯔꯦ ꯌꯦꯡꯕꯗ. L ꯁꯦꯞ ꯁꯤꯗꯩꯗ ꯌꯥꯎꯔꯤꯁꯤ ꯃꯅꯤꯡꯒꯤ ꯂꯥꯏꯠꯁꯦꯀꯣ ꯁꯨꯃꯥꯏꯅ ꯎꯕ ꯐꯪꯒꯅꯤꯀꯣ. ꯁꯥꯏꯔꯣꯁ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯊꯥꯔꯦ. ꯑꯗꯨꯒ ꯁꯤ ꯃꯅꯨꯡꯂꯣꯝꯗ ꯂꯥꯛꯄ ꯀꯥꯟꯗ ꯑꯃꯨꯛ ꯌꯦꯡꯕꯤꯌꯣ. ꯁꯤꯒꯤ ꯃꯥꯒꯤ ꯏꯟꯐꯣꯇꯦꯟꯃꯦꯟꯁꯦ ꯁꯤ ꯑꯩꯈꯣꯏ 30 ꯏꯟꯆꯇꯀꯣ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯁꯥꯡꯅ ꯑꯗꯨꯝ ꯀꯅꯦꯛꯇꯦꯠ ꯑꯣꯏꯅ ꯂꯥꯛꯀꯅꯦꯕꯀꯣ. ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯁꯤꯗ ꯁꯤꯅ ꯏꯟꯐꯣꯇꯦꯟꯃꯦꯟ ꯁꯨꯃꯥꯏꯅ ꯂꯩꯔꯅꯤ. ꯑꯗꯨꯒ ꯁꯤꯅ ꯁ꯭ꯄꯤꯗꯣꯃꯤꯇꯔꯁꯤ ꯃꯌꯥꯏꯁꯤꯗ ꯂꯩꯔꯅꯤ. ꯑꯗꯨꯒ ꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ AC ꯀꯟꯇ꯭ꯔꯣꯜꯒꯤꯀꯣ ꯄꯦꯅꯦꯜ ꯑꯃꯁꯨ ꯌꯥꯎꯔꯤꯑꯕꯀꯣ. ꯑꯗꯨ ꯁ꯭ꯇ꯭ꯔꯤꯝꯂꯥꯏꯟ ꯗꯣꯔ ꯍꯦꯟꯗꯜ ꯑꯣꯏꯅ ꯁꯤꯗ ꯍꯥꯞꯄꯦꯕꯀꯣ. ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯡꯗꯣꯛꯀꯗꯣꯏꯅꯤꯀꯣ. ꯑꯗꯨꯒ ꯁꯤꯗꯩꯁꯤꯗꯅꯤꯀꯣ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯍꯥꯏꯂꯥꯏꯠ ꯑꯣꯏꯕ ꯌꯨꯅꯤꯛ ꯑꯣꯏꯕ ꯐꯤꯆꯔ ꯍꯥꯏꯔꯛꯑꯒꯗꯤꯀꯣ ꯑꯩ ꯑꯗꯨꯝ ꯎꯠꯆꯔꯛꯀꯦꯕꯀꯣ. ꯌꯦꯡꯃꯤꯟꯅꯁꯤꯀꯣ. ꯑꯩ ꯍꯧꯖꯤꯛ ꯀꯥꯈꯠꯂꯛꯀꯦꯕꯀꯣ. ꯑꯗꯨꯒ ꯃꯥꯒꯤ ꯌꯥꯝꯅ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯣꯏꯕꯁꯦ ꯑꯇꯩ ꯍꯥꯏꯗꯤ ꯒꯥꯔꯤ ꯑꯇꯣꯞꯄꯗ ꯀꯌꯥ ꯍꯥꯏꯗꯤ ꯁꯤꯒꯤ ꯄ꯭ꯔꯥꯏꯁ ꯔꯦꯟꯖꯁꯤꯗ ꯌꯥꯎꯅꯗꯕ ꯍꯥꯏꯕ ꯇꯥꯔꯦ. ꯁꯤꯒꯤ ꯔꯦꯟꯖ ꯅꯠꯇ꯭ꯔꯒꯁꯨ ꯃꯥꯒꯤ ꯑꯞꯄꯔ ꯁꯦꯒꯃꯦꯟꯗ ꯂꯩꯕ ꯒꯥꯔꯤꯁꯤꯡꯗꯤ ꯌꯥꯎꯅꯗꯕ 40-50 ꯂꯥꯛꯁ ꯐꯥꯎꯕ ꯂꯩꯕ ꯒꯥꯔꯤ ꯍꯥꯏꯇꯥꯔꯦꯀꯣ. ꯑꯗꯨ ꯐꯥꯎꯕꯗ ꯀꯌꯥ ꯌꯥꯎꯗꯦꯕ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯐꯤꯆꯔꯁ. ꯑꯗꯣ ꯌꯦꯡꯁꯤꯀꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ. ꯑꯩ ꯀꯥꯈꯠꯂꯛꯀꯦ. ꯑꯗꯩ ꯁꯤꯒꯤ ꯒꯥꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯁꯤꯗ ꯀꯩ ꯍꯥꯏꯇꯥꯔꯦ, ꯁ꯭ꯂꯥꯏꯠ ꯌꯥꯒꯗꯣꯏꯅꯦꯕꯀꯣ. ꯁ꯭ꯂꯥꯏꯠꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯩ ꯍꯥꯏꯐꯦꯠꯇꯪ ꯎꯠꯆꯔꯛꯀꯦꯕꯀꯣ. ꯁꯨꯃꯥꯏꯅ ꯆꯤꯡꯊꯣꯛ ꯆꯤꯡꯁꯤꯟ ꯌꯥꯏꯑꯕ. ꯁꯤ ꯑꯇꯣꯞꯄ ꯒꯥꯔꯤꯗ ꯉꯁꯤ ꯐꯥꯎꯕꯗ ꯑꯩ ꯀꯌꯥ ꯊꯦꯡꯅꯗ꯭ꯔꯤꯕꯀꯣ. ꯑꯗꯨ ꯌꯦꯡꯁꯦ. ꯑꯩ ꯀꯥꯈꯠꯂꯒ ꯑꯩ ꯁꯤꯒꯤ ꯀꯝꯐꯣꯔꯠꯇꯣ ꯑꯩ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯖꯔꯛꯀꯦ. ꯌꯦꯡꯉꯣ ꯁꯤꯒꯤ ꯂꯩꯔꯤꯁꯦ ꯌꯦꯡꯉꯣ. ꯊꯥꯏ ꯁꯞꯄꯣꯔꯠꯁꯤꯁꯨ ꯌꯥꯝ ꯊꯤꯅ ꯐꯖꯅ ꯂꯩꯔꯦꯀꯣ ꯁꯤꯁꯤꯗ. ꯑꯗꯨꯒ ꯑꯩꯒꯤ ꯅꯤ ꯔꯨꯝꯁꯦ ꯌꯦꯡꯉꯣ ꯀꯌꯥꯝ ꯂꯩꯔꯒꯦ ꯌꯦꯡꯉꯣ. ꯑꯗꯩ ꯈꯣꯡꯁꯤꯁꯨ ꯍꯥꯏꯐꯦꯠ ꯁꯨꯃꯥꯏꯅꯒ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯤꯀꯣ.
ꯍꯥꯏꯗꯤ ꯁꯨꯃꯥꯏꯅꯒ ꯈꯣꯡꯒ ꯊꯥꯡꯒꯠꯂꯒ ꯁꯨꯃꯥꯏꯅ ꯐꯝꯕ ꯌꯥꯕ ꯒꯥꯔꯤ ꯍꯥꯏꯁꯦ ꯀꯩꯁꯨ ꯄꯥꯛ ꯂꯩꯇꯕꯅꯦꯕꯀꯣ ꯁꯤꯒꯤ ꯑꯞꯄꯔ ꯁꯦꯒꯃꯦꯟꯗ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯐꯨꯜ ꯁꯥꯏꯖ SUVꯒꯨꯝꯕꯗꯗꯤ ꯌꯥꯕ ꯌꯥꯏꯀꯣ ꯑꯗꯣ ꯍꯥꯏꯔꯤꯕ ꯔꯦꯟꯖ ꯍꯥꯏꯔꯤꯕ ꯁꯦꯒꯃꯦꯟꯒꯨꯝꯕ ꯒꯥꯔꯤꯗꯗꯤ ꯀꯌꯥ ꯐꯪꯉꯣꯏꯕ ꯁꯤꯒꯤ ꯀꯝꯐꯔꯠꯁꯦ ꯌꯦꯡꯕꯤꯌꯨꯗꯣ ꯁꯤꯒꯤ ꯁꯨꯃꯥꯏꯅ ꯂꯩꯕ ꯐꯪꯒꯅꯤ ꯑꯗꯣ ꯑꯗꯨꯝ ꯁꯤ ꯈꯤꯇꯪ ꯆꯤꯡꯖꯟꯒꯦꯁꯨ ꯑꯗꯨꯝ ꯌꯥꯏꯗ ꯌꯦꯡꯕꯤꯌꯨ ꯁꯤꯗꯒꯤ ꯑꯃꯨꯛ ꯍꯦꯟꯅ ꯑꯩꯒꯤ ꯂꯤꯃꯤꯠꯇ ꯑꯗꯨꯝ ꯆꯠꯆꯒꯦ ꯍꯥꯏꯕꯁꯨ ꯌꯥꯔꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯁꯣꯝꯗꯁꯨ ꯌꯥꯝ ꯀꯥꯟꯅꯕ ꯑꯃ ꯂꯥꯛꯈꯤꯅꯤ ꯑꯗꯨꯁꯨ ꯑꯩ ꯍꯥꯏꯖꯔꯛꯀꯦꯕꯀꯣ ꯑꯗꯣ ꯁꯤ ꯆꯞ ꯆꯥꯕꯤꯗ ꯊꯝꯃꯒꯦꯕꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯁꯤꯠꯀꯤ ꯃꯥꯒꯤ ꯏꯟꯀ꯭ꯂꯥꯏꯟ ꯔꯤꯀ꯭ꯂꯥꯏꯟꯁꯤ ꯌꯦꯡꯕꯤꯌꯨꯀꯣ ꯁꯤꯁꯦ ꯁꯤꯅꯤꯁꯦ ꯌꯦꯡꯉꯣ SUV ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯁꯦꯗꯥꯟ ꯀꯥꯔ ꯑꯃꯒꯤ ꯀꯝꯐꯔꯠꯇꯣ ꯅꯨꯡꯉꯥꯏꯕꯗꯣ ꯁꯤꯗꯁꯨ ꯑꯗꯨꯝ ꯂꯧꯕ ꯌꯥꯔꯦꯀꯣ ꯑꯗꯨꯅ ꯁꯦꯗꯥꯟ ꯂꯧꯕꯒꯤ ꯋꯥꯈꯜꯁꯨ ꯑꯗꯨꯝ ꯀꯅꯥꯒꯨꯝꯕ ꯄꯥꯝꯕꯤꯔꯒꯗꯤ ꯌꯥꯏ ꯑꯗꯣ ꯁꯦꯗꯥꯟꯒꯤ ꯃꯍꯥꯎꯗꯣ ꯑꯗꯨꯝ ꯐꯪꯅꯤꯡꯉꯒꯁꯨ ꯁꯤ ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯦ ꯑꯗꯨꯝ ꯐꯪꯕ ꯉꯝꯒꯅꯤ ꯍꯥꯏꯕꯗꯨꯅꯤ ꯂꯩꯖꯔꯤꯁꯦ ꯑꯗꯨꯒ ꯍꯦꯠ ꯔꯨꯝꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯊꯤꯅ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯅꯦꯕꯀꯣ ꯑꯗꯣ ꯁꯤꯗꯁꯨ ꯑꯥꯝ ꯔꯦꯁꯁꯤꯁꯨ ꯃꯈꯣꯏꯒꯤ ꯀꯞ ꯍꯣꯜꯗꯔ ꯑꯃꯨꯛ ꯌꯥꯎꯔꯅꯦꯕꯀꯣ ꯑꯗꯨꯒ ꯁꯦꯐꯇꯤ ꯉꯁꯥꯏ ꯍꯥꯏꯔꯦ ꯑꯩꯈꯣꯏꯒꯤ 3-point ꯁꯤꯠ ꯕꯦꯜꯗꯁꯨ ꯑꯗꯨꯝ ꯄꯤꯔꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯃꯅꯤꯡꯒꯤ ꯔꯦꯌꯔ ꯄꯦꯁꯦꯟꯖꯔꯒꯤꯁꯨ AC ꯚꯦꯟ ꯌꯥꯎꯖꯔꯦ ꯑꯗꯒꯤ ꯆꯥꯔꯖꯤꯡ ꯄꯣꯔꯠ ꯁꯤꯗ ꯑꯅꯤ ꯑꯃꯁꯨ ꯍꯥꯞꯄꯤꯔꯦ ꯑꯩ ꯑꯗꯨꯝ ꯃꯊꯪ ꯃꯊꯪ ꯑꯩ ꯎꯠꯆꯔꯛꯀꯦ ꯑꯗꯒꯤ ꯒ꯭ꯔꯦꯞ ꯍꯦꯟꯗꯜ ꯑꯗꯨꯒ ꯑꯃꯨꯛ ꯗꯨꯋꯦꯜ ꯄꯦꯅꯣꯔꯥꯃꯤꯛ ꯁꯟꯔꯨꯐ ꯀꯣ ꯑꯗꯣ ꯁꯤ ꯍꯥꯏꯔꯤꯕ ꯐꯤꯆꯔꯁꯤꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯊꯤꯅ ꯊꯣꯡꯒꯤ ꯊꯠ ꯁꯥꯎꯟꯗꯁꯨ ꯑꯗꯨꯝ ꯒꯥꯔꯤꯁꯦ ꯑꯗꯨꯝ ꯌꯥꯝ ꯂꯨꯝꯃꯦꯕꯀꯣ ꯑꯗꯒꯤ ꯁꯤꯒꯤ ꯌꯦꯡꯕꯤꯌꯨꯗꯣ ꯁꯤꯁꯨ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯔꯇꯦꯟ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯈꯤꯇꯪ ꯄ꯭ꯔꯥꯏꯚꯦꯁꯤ ꯑꯣꯏꯅ ꯊꯝꯒꯦ ꯍꯥꯏꯔꯒꯁꯨ ꯁꯤꯒꯤ ꯐꯤꯆꯔꯁꯦ ꯌꯥꯎꯔꯦꯕꯀꯣ ꯑꯗꯨꯅꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯤ ꯐꯤꯆꯔꯁꯦ ꯑꯩ ꯃꯊꯪ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦꯕꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯅꯤꯡꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯄ ꯀꯥꯟꯗ ꯁꯤꯗ ꯎꯔꯤꯁꯤ ꯐꯤꯅꯤꯠꯁꯤꯅ ꯌꯥꯎꯖꯔꯅꯤ ꯔꯨꯐꯦꯜ ꯂꯣꯏ ꯌꯥꯎꯔꯦꯀꯣ ꯑꯗ ꯁꯤ ꯃꯅꯤꯡꯒꯤ ꯂꯣꯏꯅꯃꯛ ꯌꯥꯎꯖꯔꯦ ꯁꯤ ꯀꯦꯃꯦꯔꯥ ꯌꯥꯎꯖꯔꯦꯀꯣ ꯑꯗꯒꯤ ꯁꯤ ꯍꯥꯏꯐꯦꯠꯇꯪ ꯃꯅꯨꯡꯒꯤ ꯀꯩꯅꯣꯁꯦ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯁꯦꯕꯀꯣ Here you can see the back rear boot space ꯀꯣ ꯑꯗꯣ ꯁꯤ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯀꯩꯅꯣ ꯄꯥꯔꯁꯦꯜ ꯇ꯭ꯔꯦ ꯀꯣ ꯄꯥꯔꯁꯦꯜ ꯇ꯭ꯔꯦꯁꯦ ꯑꯗꯨꯝ ꯁꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯐꯣꯜ ꯁꯨꯃꯥꯏꯅ ꯇꯧꯕꯁꯨ ꯌꯥꯏꯀꯣ ꯑꯗꯨꯒ ꯁꯤ ꯂꯧꯊꯣꯛꯑꯒ ꯑꯗꯨꯝ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯊꯝꯕꯁꯨ ꯌꯥꯔꯦ ꯑꯗꯩ ꯁꯤꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯕꯨꯠ ꯁꯄꯦꯁꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯔꯦ 390 ꯂꯤꯇꯔꯒꯤ ꯁꯄꯦꯁꯁꯤꯗꯩꯗ ꯑꯗꯣꯝꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯥꯎꯍꯟꯅꯤꯡꯉꯒꯁꯨ ꯒꯣꯁ ꯑꯞ ꯇꯨ ꯃꯥꯒꯤ ꯂꯤꯇꯔꯁꯦ 465 ꯐꯥꯎꯕ ꯌꯥꯏꯑꯕꯀꯣ ꯑꯗꯨꯅ ꯁꯤꯗ ꯆꯪꯉꯒ ꯃꯤ ꯑꯗꯨꯝ ꯐꯝꯕ ꯐꯥꯎ ꯃꯤ ꯑꯅꯤ ꯐꯝꯕ ꯐꯥꯎ ꯌꯥꯕꯒꯤ ꯆꯥꯟꯁꯁꯨ ꯑꯗꯨꯝ ꯁꯤꯗ ꯂꯩꯔꯦꯕꯀꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯔꯦꯕꯀꯣ ꯑꯗꯨꯅ ꯌꯥꯝꯅ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯣꯏꯕ ꯑꯗꯨꯝꯕ ꯃꯈꯜꯒꯤ ꯒꯥꯔꯤ ꯑꯣꯏꯔꯦꯕꯀꯣ ꯑꯗꯩ ꯁꯤꯗ ꯍꯨꯛꯁꯤ ꯁꯤꯗ ꯌꯥꯎꯖꯔꯦꯕꯀꯣ ꯑꯗꯩ ꯁꯣꯝꯗꯁꯨ ꯑꯗꯣ ꯌꯦꯡꯁꯦ ꯃꯈꯥꯒꯤ ꯁꯤꯗ ꯁ꯭ꯄꯦꯌꯔ ꯇꯥꯌꯔ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗ ꯂꯥꯏꯠ ꯀꯣ ꯑꯗꯩ ꯁꯤꯗꯁꯨ ꯈꯨꯠ ꯄꯥꯏꯐꯝ ꯀꯣ ꯁꯤ ꯄꯥꯜꯂꯦ ꯑꯣꯀꯦ ꯑꯗꯨꯒ ꯃꯅꯤꯡꯂꯣꯝꯗꯁꯨ ꯁꯤ ꯁ꯭ꯀꯤꯠ ꯄ꯭ꯂꯦꯠ ꯁꯤꯜꯚꯔꯗ ꯍꯥꯞꯄꯤ ꯌꯥꯝ ꯐꯖꯅꯀꯣ ꯕꯦꯛ ꯂꯥꯏꯠꯀꯤ ꯗꯤꯖꯥꯏꯟꯁꯦ ꯁꯨꯃꯥꯏꯅ ꯂꯩꯀꯣ ꯁꯤ ꯂꯩꯔꯦ ꯁ꯭ꯇꯦꯔꯤꯡꯁꯦ ꯗꯤ ꯀꯠ ꯁꯦꯞꯅꯤꯀꯣ ꯌꯥꯝ ꯊꯤꯅ ꯐꯖꯕ ꯀꯩꯅꯣꯗꯨꯅꯦ ꯁ꯭ꯄꯣꯛꯁꯦ ꯑꯅꯤ ꯁꯨꯃꯥꯏꯅ ꯄꯥꯜꯂꯦ ꯑꯗꯨꯒ ꯗꯤꯖꯥꯏꯟꯁꯦ ꯁꯨꯃꯥꯏꯅ ꯀꯤꯌꯥꯅꯀꯣ ꯑꯗ ꯁꯤꯗ ꯀ꯭ꯔꯨꯁ ꯀꯟꯇ꯭ꯔꯣꯜ ꯌꯥꯎꯖꯔꯛꯑꯅꯤ ꯑꯗꯒꯤ ꯃꯈꯣꯏꯒꯤ ꯀꯤꯌꯥꯒꯤ ꯀꯅꯦꯛꯀꯤꯀꯣ ꯃꯥꯒꯤ ꯐꯤꯆꯔ ꯃꯌꯥꯝ ꯑꯃꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯑꯩꯈꯣꯏ ꯁꯦꯐꯇꯤ ꯀꯩꯅꯣꯗ ꯀꯤꯌꯥ ꯀꯅꯦꯛ ꯍꯥꯏꯅꯀꯣ ꯃꯣꯏꯒꯤ ꯇꯣꯉꯥꯟꯕ ꯀꯤꯌꯥꯒꯤ ꯑꯩꯈꯣꯏꯒꯤ ꯀꯅꯦꯛ ꯇꯧꯔꯀꯥꯟꯗ ꯌꯨꯁ ꯇꯧꯕ ꯌꯥꯕ ꯑꯗꯨꯝꯕ ꯃꯈꯜꯒꯤ ꯐꯣꯟꯒꯀꯣ ꯑꯗꯨꯝꯕ ꯃꯈꯜꯒꯤ ꯐꯤꯆꯔ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕꯀꯣ 80+ ꯐꯤꯆꯔ ꯍꯦꯟꯅ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯇꯣꯉꯥꯟꯕ ꯑꯃꯨꯛ ꯐꯤꯆꯔ ꯑꯃ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯠꯁꯦ ꯑꯩꯈꯣꯏꯒꯤ ꯚꯦꯟꯇꯤꯂꯦꯇꯦꯠ ꯑꯣꯏꯌꯦꯕꯀꯣ ꯑꯩ ꯎꯠꯆꯔꯛꯀꯦꯕꯀꯣ ꯍꯥꯏꯗꯤ ꯚꯦꯟꯇꯤꯂꯦꯇꯦꯠꯁꯨ ꯑꯩꯈꯣꯏ ꯃꯃꯥꯡ ꯈꯛꯇꯅꯦ ꯅꯠꯇꯦꯕ ꯑꯗꯨꯁꯨ ꯃꯅꯤꯡꯁꯨ ꯌꯥꯎꯅ ꯑꯃꯨꯛ ꯚꯦꯟꯇꯤꯂꯦꯠ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯁꯤꯠꯁꯦ ꯑꯗꯣ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯐꯨꯜ ꯄꯦꯅꯣꯔꯥꯃꯤꯛ ꯑꯩꯈꯣꯏ ꯗꯨꯋꯦꯜ ꯄꯦꯟꯗꯀꯣ ꯄꯦꯅꯣꯔꯥꯃꯤꯛ ꯁꯟꯔꯨꯐ ꯁꯤꯒꯤꯁꯦꯀꯣ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯑꯦꯝꯕꯤꯌꯝ ꯂꯥꯏꯠ ꯑꯗꯨꯝ ꯌꯥꯎꯔꯤꯕꯀꯣ ꯑꯦꯝꯕꯤꯌꯝ ꯂꯥꯏꯠꯁꯦ 64 ꯀꯂꯔꯒꯤ ꯑꯦꯝꯕꯤꯌꯝ ꯂꯥꯏꯠ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯁꯦꯐꯇꯤ ꯐꯤꯆꯔ ꯔꯣꯝꯗ ꯂꯥꯛꯑꯒꯗꯤ 6 ꯑꯦꯌꯔꯕꯦꯒ ꯁ꯭ꯇꯦꯟꯗꯔꯠꯇꯒꯤ ꯑꯗꯨꯝ ꯍꯧꯔꯒ 6 ꯑꯦꯌꯔꯕꯦꯒ ꯂꯥꯛꯑꯅꯤ ꯑꯗꯨꯒ
front rear parking sensor ko parking sensor gi ju loi yaure adagi ESSI na emergency stop signal haina ko adagi feature sum yaujrani aduga highlight tire pressure monitor adugi su feature sum yaurani wa adagi front rear seat belt 3-point seat belt aduma aduga saisa hoige ADAS level 2 gi feature jing khara hairagadi ko ai haijarake bu ko aikoida kege legi ha kanda smart cruise control aina lerni ko with stop and go gi ko aduma lerani adagi collision warning haina amam lebo ko adu mathang dana mo kogi front collision avoidance assistant haina ko FCA haina duma lerani aduga saisa su kogi FCA nam lebo ko aduga mo lane keep assist haina ko adusu yaure aduga high beam assist adusu yaurkani front collision avoid assistance ki yaure ko aduna ADAS level 2 sida yaure my features inge duki matik yamgre kana ba feature ngatani ko yamna practical oigedo bu feature ngatani ko yaure so jena smai taw ko ni ko moige design je dum premium moy ko aduga sida push start stop button smai la kani ko adu sina parking gi ko adagi sina camera ni ko the camera sila ko ventilated seat kita sila nama kanda tahu ko dene ko ada speakers ina mo harman kadar gini ko ai la kani ko speakers ni pan right back handle panoramic sunroof with dual pan magazine holder mobile holder ko si yamna practical oiba aduma feature haitare ne feature haigadra kena yamna khogi sinabam si yamna loinak space amta mangan da ko phone holder C-band armrest yam deep oina yawe ko Okay, the video si di swai sum lusin jarage mayam sitan anda bayar ko sumyam nang ngakpigani ado mayam comment sum habiro ko ado gari thomu tamda seat belt so na phabi du gari masa thorogana helmet so no pigi tamni ko. Okay, bye bye, see you in the next video.